Ngasigi oiba tongan collection kara miyam da kudol tamzage more da commando personnel ani hatpagi case ta NI na fakiba thangmilen mate Guwahati High Court na belpi kre haiba wapamasina ahan boin kudol tamzage Manipur gi lan hawrakraba matung January 13 2024 gi nungthil pung mga makhairam tarakpada more kaithel ga irap lamna dana mafam amada kuki terrorist na satharakiba attack ta commando gi W Somorjit mitai amasong takelambam Sailesor laikhidaba thawdoki matangda NI na lakhotpa case ka mari leinana phakiba kuki inpi Manipur gi wangangloi thangmilen matebu ngarang Guwahati High Court na belpi kre court asida mahak na belpi biu hajarakpadagi court na well chachadaba matungda mahak pu lupa lakh ani gi bel bon ga loinana masig manaba security amagada belpi kibani adumoinamak NI na mahak ki mathau tarakpada mahak masa phangangadabani amasong case asigi evidence sing manganana honaroidabani haiba direction piki panbaya badi chai asigi June 19 dasu Guwahati de leiba NI gi special court amana mahakpu belpi rubani adubu numit ini surakpa June kunda NI na thawdo asigi matangda lokhatpa ani suba case ka mari leinana amuk hana phajin kibani hairi makhata na separate administration tanba yawba MLA ama disqualified tawina ba governor da lamai humpu gumdoi panba epidibit pisin kre Manipur dagi legislature gi power yawba separate administration union territory piga dabani haiduna pongna union lengaki luchingba singda ai bachirol kayarak pisin duna tanba da yarokliba Manipur Legislative Assembly gi kuki jo MLA Taragi Manungda ama oiriba BJP gi Second AC gi MLA Paulian Lan Haukipu MLA oibadagi disqualified tawbiyu haiba maram kaya marum piraduna Governor AK Balada punna lamai humpu gumdoi panba epidibit ama pisin krehari epidibit asi Tadau tribe ki mekai digi ti Michael Lamza Tang Haukip chahi kuntra gumdoi amasong mayalambam Bobby mitai chahi nipugani toy kauba miyoi anina pisin mani hari epidibit asida palliba warol singi manungda MLA asi kumza 1956 ta Manipur gi ST list gi lokthok luraba any cookie tribes pu kumja 2003 da amuk an hapsilaklaba matungda marksu masigi kudongsa lorokibani mahakna election commission of India da submit torokpa chirol sing da mark ki pokpagi chahi ase June 1974 dani haina pali aduga mahak ki poknaphamna Churasanpur district ki Gangpi Jangkhul dani hairi adubu mahak ti sumnatagi kumja 2021 da ihan hana voter ama oina electoral roll ta maming yaukibani matamadu da mark masagi chahi nipuga taruk suri haiki aduga electoral roll ta maming hapsinba chahi ani surakpa kumja 2022 da Tanthokpa taragani suba assembly election da midep oibani haina supalli mahak khakta natana mahak ki imung manung amasong mari mata singi maming sing electoral roll da ihan hana yorokpasu kumja 2021 dagina 22 dani hairi aduga mahakna voter ama oirakpa matamda masagi chahi nipuga taruk suri haikrabasu mahak ki macha nupi gi chahi di nipuga nithoi suri haiduna pale hari punama asigi matakta mahak Assam chingba state amagi constituency dagi transfer torokpa voter su natti hairaduna mahak pu MLA oibadagi disqualified tawina ba tongan ba maram sing su sanglaba epidibit asida mayek sengna pali Makha Zatharakpada Nungthil Pause ki chifong ama oiriba Kanglaipa ki Mairadagi lokot chadaga thamjige Manipur thugaina ba honnabagi phireb hongdriba muibana somdalda lakani hairiba ase June 19 gi thawdo adugi observation committee na tuminna leithokadra haiba nando luwang gi pham thamjige Manipur da thokliba chahi ani makhai pharaklaba irang asina maram oiduna relief camp sing da miyoi kaya awa ana khangduna leiringai charak asida chahi asigi sangai festival chawna pangthoknaba sili langliba ase sumlibra amadi Manipur gi apunba saktam Tugaina ba honnabagi phireb hongdriba Nscn-Im gi luchingba Tungaleng muibana October 19 da mahaki poknapam somdalda lakani hairiba ase chahi khudingi June 19 gi Tawdok adubu observation tawribasingna tuminna leithokadra haina amukogi hanagi President Pharoi Jam Nando Luwang na phongdokre wafam asing asi All Manipur United Clubs Organization amukogi 2025-27 ki nauna thawpugadabasing wasak lawbagi thoronga mari lenana saruk yakiba Nando Luwang na phongdokkibani nauna amukogi thawpunabagi damakta khangrabasing adudi sorok khaibam sanjoina President Pratap Laisang Chemna Secretary General ni nauna thawpugadawriba Organizing Secretary amadi Executive Member Singbu ngasi wasak lauki ngasi kwakachel da leiba amuko gi public hall da pangthokiba general body meeting amadi nauna thawpugadaba sing wasak laubagi thoram aduda hanagi amuko gi president Nando Luwangna thoromgi mayai tangbalda phangki Nando Luwangna maki warol thamladuna phongdokhibada Nscn-Im ki leader Thungalen muiba lakliba October 19 da maki poknapham urkhulgi somdalda lakadoriba se kari maramgi no haiba wang thorokli amuko asimak Manipur gi apunbagi saktam thugaina ba yaw
yauba wafamda Nscn-Im amadi India lengaki marakta khuyek pinaba adudagi kumza 1997 ki August marida miyamga loinana sangsinkiba achauba khongjang adudagi miyamna khangnakiba organization amani haiki mahakna makata na hai Nscn-Im gi luchingba muiba ngasi su mahaki phamdagi taba leite Manipur gi apunbagi saktam thugainabagi phirep hongba leitri Manipur gi apunba saktam kaiba yaroi haina June 19 gi khongjang Manipur miyamna sangsinkiba matam adudagi ngasi fauba laikhidraba thawai seng changsinkiba khongjang kaya adu mipum khudimangna ningsingpham thoi ngasi lamdam asida paliba president rule lengak asina Bharat lengak ki mamangda Manipur da irang leitre haina utnaba amadi amaromdana irang leitre hairabadi miyamna popular government thamgadabani haina demand torokpa yai haina khanduna power painabagi damak irang thoknaba manba thawngseng asi Manipur miyamna karamna mayokna gadage haiba wakhal khanthaminasi haina su mahakna makhatana phongdoki makhatana drug purakpa driver pharaga drug ki mapuna phadabagi chatnabi leidiba ase thadoksi haiba el thabal sanagi upam thamjige Manipur gi NAB amadi Nagaland sector gi CRPF ki kangbuna tha asigi kunga marida khurai koncham lekai digi maisnam gi chandra chahi kunthra ga nipan bu mayai ka ba chinjak kaya ga loinana pha ki ba adu thagali lamdam asida drug pha bagi khongjang leptana sangsilakli adu bu drug puramba driver pharaga drug ki mapubuna puthokba ngamdaba phaba ngamdabagi chatnabi ama leidiba ase thadoksi gi chandra ga chatminaramli ba drug cartel sing athubada phadragadi akanba khongjang sangsilagani haina khurai koncham lekai apunba nupi lup nipan gi mairagi secretary Leishram Ongbi Thambal Snana Pongdokre wafam asing ase khurai sajor lekai gi Uttarayan theater da maira paibi lup nipan sinduna chathakiba wakat khongjang da pongdokhibani Thambal Snana makata raduna khurai koncham lekai apunba nupi lup nipan lamdam asida mayai kaba chinjak thingbagi khongjang ase mamang thaktagi hauna sangsinduna lakpani khurai koncham lekai na koliba mafam singda mayai kaba chinjak yolamba kaya phaduna warakbasu leikre handak khurai koncham lekai digi maisnam gitchandra kauba mioi ama masing yamlaba draka konana phakiba ase lupna thagali mama mapagi pizigi mani oigadawriba amadi iramdam asigi tungi yumbrel oigadawriba naha kaya ngasidi mayai kaba chinjak ke langda thuduna nongmagi thawai mangsilakli mayai kaba chinjak na hakchang manganbada natana thodok wathok kaya gi maru huli tungi machang oiba khunai amagi damak mayai kaba chinjak ase lamdam asigi nupi oibesingna mapung oiba thodang lawduna lekai gi oina thinglasi security force na mayai kaba chinjak ka loina na phakiba gitchandra ga chaminariba drug cartel singbu athuba matamda phagadabani Manipur da drug puramba miyoi kya phakiba laikre adubu drug ki mapu oiriba maru oibe miyoi adudi lebak miyamda phaduna puthokpa ude khunai asibu mangna basiliba drug lalonba sing phabiyu athuba matamda gitchandra ga chaminariba drug cartel sing phadragadi akanba khongjang sangsinanaba sem sare hairi makha satharakpada nungthil pause gi chifong ama oiriba wayal kati dagi lakhotcharaga tamjige ZUF amadi IM ga khut tongna kiba yaningdaba phongdorli none amadi Tamenglong district ta handak Jiliarong United Front ZUF amadi National Socialist Council of Nagalim Aisak muiba Nscn-Im gi marakta khut tongna bagi thawong adubu Jiliarong Inpui community gi apex body oiriba Joint Tribes Council Manipurna akan mamoongda yaningdaba phongdorli council asina thadorokpa cherolamana hai mi taba khungang singda nakal ani khut thona rakpana micham miyamda chawna mi paiba pole chamana ba pur amagi tongan ba lup anina mataw asumna thengkhang kaya rakta khuthonak ba si ningba kainingai ni India government ka ceasefire agreement khuyek pina duna leiriba lup anina matung tarakpada asigumba thodok seng thondana ba hona biu micham miyambu mi paiba pon ba yaba moongda I nai tabagi thodok thon bagi mahutta ningthina wari sanaraga nakal ani yasinaba purakna ba hona biu haina su cherola sina phongdorokli aroi boina nungthil pause ge chifong ama oiriba kangla pawdagi lokhotcharaga thamjige Manipur police tongan ba mapamdagi pagalakkiba drug ki polam kg 453 dispose tawkhre Manipur police na satharkiba anti narcotic operation gi manungsana tongan ba mapamdagi pagalakkiba nisha gi polam singpunna kg 332.813 ngasi lamdengda leiba siskaman biomedical waste treatment facility da maithaduna dispose tawkhre Manipur police ki matungina ngasi dispose tawkiba nisha gi polam sing aduda tongan ba makalgi nisha gi polam kaya yauri masi mapung oina state asida ain kaina pusalakkiba drug ki polam sing amasong lalon itik tawriba singdagi pagalakkiba singni ngasi maithaduna mangan khraba nisagi polam sing adugi manungda heroin powder kg 6.001 brown sugar kg 86.871 WY tablet kg 22.128
Sudo ephedrine tablet kg 36.079, ganja kg 181.687 amasung SP capsule kg 0.047 punna kg 332.813 ni nisagi pulam sing adu legal amasung environmental Portugal ngakna akanba designated waste treatment facility asida dispose tawkibani hairi yamlaba nisagi pulam sing dispose tawkiba aduga mari leinana Manipur police ki DGP Rajib na haikibada state asida hojik chathariba war on drugs amasung center gi akan miyeng makada nishagi mayokta chathariba drive asida miyamdagi su mapung phaba cooperation kaya phangli drug putok pusin tawba khakta natna drug lalonbagi thabak asida paisa thadariba miyoising su phana bagi thabak yamna kanna chathari haiki